Rajbari building Tugai Kibagi Watok Tok Lingai, Manipur Gaidun Union Territory demand Hena Kansanaba Warep Lokre. Manipur Puari the Yamnamaru Oba Ahingba, Latam Ama Oiduna Lakiba Silong the Labor Manipur Rajbari building Tugai Kibagi Watok Tok Lingai. Kukizo Miyangi upon Bami Pamda Manipur Tugaiduna legislature Yauba Union Territory demand Hena Kansanaba Warep Lokre. Silong the Pang Tokiba Mipamadu the Kukizo Kanguki Civil Society Organization, Legal Expert, National Amadi Regional Guitar. The Ladybug, Think Tank, India Lagaka suspension of operation Sugi Kuyak Pinaduna Ladybug Kuki Kulai Piber Su Group K, Mokok Tombo Lusimbaki and Sarugiaduna Pantokiba Mipamda, Manipur the Hokiba Sahi 2023 May 3 Digi Horokiba, Nasip Hoba, Karamba Matam the Lucian Gani Habatambangam than a Ladybug Iranga Sigimatanga, Taletara Tona Kanabaga Lunana, Leba Asigi Constitution Gimakada, Kalop Asigi, Miyamna Taliba political settlement, Asip Pangdriba Pauba Makata and Hena Kanamong the Amata Oina. Sanction Minana behind a Suwareb Loki Hairi. Sahi and Hanzilagaba Manipur Irang Sinamaram Oiduna Miam the Teneriba Sating Amadi, Mayumakai Tadokuna Tuan, but really came sing the songs of Pam Low to the Ladyba. Internally displaced persons in the Marilenabo authority Makai Asumba Justice Speak and Hana Tazaba Tambagi Matata, Mita Amadi Kukizo Puruki Marakta dialogue Amadi, reconciliation Sataduna Irang Silosenaba, Honaba, Tangai for the Hina Mipamadu the Sarugyaba Miokiana Pondokna Hairi, Adobu Mipamadu. Manipur Tokliba Iranga Silo Senanabagama Amatangaraba Pambai, Kukizo Miam Taliba political demand Sigimatang the settlement Amapura Club Matandata, with Tokani Hana Lebna Kihari. Hiramusigimatang the Lebasagi Constitution Piriba Article 239A Makada, Legislature Yaba Union Territory Demand Central Government Hana the Gihena Akanamong the Amata Oina Taksin Minanabaso Warep Low Kihari. Kukizo Kanguki Lady traditional custom Mamadi culture ngak senduna thamna bugdamak Article 244 Gimakada protective mechanism ama thamna bugimatang da sukhana ki hairi asigamba protective mechanism ama leirabadi Kukizo miyamna namna kundale taduna leiriba mafam singda tungkoina ingtapa khunai amada hingba ngamgani haina so tongan ba mifamadu da sarugya kibul singba singna mot pina ki hairi loisilakpada Kukizo Kanguki leiriba CSO sengi marakta amaga i paw phawnaduna amata oina Kukizo miyamna taliba political demand as if Fang Naba Kongzang Sanction Minabamasung, Kukizo Miam the Taliban demand as if Fang Dringa Manipur talked by Iranga Sigimatang, the Tongan condition Karagi Makada, Yanaba Purakona Kedam the Kukizo, Miam the Technical Setting, Kopa, Gamlo Hana Supong Nake. Tabakta Potarabi Rimski, Dr. Rita Mayumakta Mihatina Hatok Piram Lahade. Tabuda Akitu Zumba Popa Taudo Amada Rims the senior physiotherapist Wina Tabak Toramadagi Potarabi, Dr. Angom Ningol Asem Ongbi, Rita, Zahi Homputaret, Masagi Mayumaktada, Masakang Dabamio Karana, Mihatina Hatok Piramlay, Taudo Singarang Nuntel Pung Mariga Minute Contrarom Tarapoda, Infal PSK, Jurisdiction Manungsal Liba Yaskul Singakam Director Labor Masagi Mayumakta the Tokibane, Like Kidrabigi Mapura Maming Asem Mahendra Kawi Mahak Advocate Nihari, Taudo Topam the Gipang Pauna Habada. Ngarangi Taudo Asi Rita Mapuroiba Amadi Mahaki Masa Singna Yumdagi, Satoki Badagi Mahak Matanda Yumda Lading in the Tokibani Hairi, Mahaki Tawaya Drabakzang do Mahaki Yumgi second floor Gika Amada Tena Kibana, Mahaku Hidebaka Sita Hat like a Tamlamba Oigani Tazanari, Mahaku Masin Tumba Masung Akanda Kulai Amana Kokta, Sohan Bayana Haksangi Sarukara the Tenduna, Hatlamba Oigani Tazanari, Taudo Asigi Pau Pambuga Police Forensic Experts in Galona Laktuna Investigation Sataba Hokre, Mahaki Masaka Loinaba, mobile phone Pangbang Kidabana Mahapu Halam Liba Mioshing Aduna, Pukibo Oigani Tazanare, Aduka Mahaki Yum Amasung Akoba Kinba CCTV camera ge, hard texu, Yauram Dabana, Mioshing Aduna Pukibo Oigani Hadi, Adamonamak Taudo Sigi Manungsana Mahaki, Mungagi Kari Karamba Port Sing Kayam Pukibano Habit Sapsana Kambangam Drake, Taudo Tok Liba Mahaki Yum Asiga Tangana Labor Mapam Singda, CCTV camera sing Kinba Yaurugasu, Ayamana Seasonaba Yadaba Yauram Badagi, Mara Labor Mioshing Aduki Masak Sapsana Kamba. Kidri Hari, Taudo Sigimatang the police na case Amalakotuna Makataba investigation Sataba Hokre Hari. Maira Paibiki President Yum the Bom Tamlamle, Yaning the Bopondo Cray, Andropias na Koleba Yaripokla Manai the Leba upon Manupi Kunai Lamsing Mera Lup Yaripoki President Asem Ibeton Bigiyum the Tambaka Magimakada Sakang the Singna, Chinese grenade Amatamzilam Lahadi, Bomadu, Narang Ayopung Tarerom Tarapoda Imungi Mio Singna, Nanugi Masinjak Pijabasat for the Tenarapane, Police the Paupiro Matung Ayopung Mapalon Tarapoda Lokot Crehadi, Amarom the Taudo Asibu Yaning the Bopondo to Narang Nuntel President Asigitongal Nea the
leba Yaripok Kaitel Manbi Lambi ki nakalda wakat khongjang sangsinkhre khongjang asi lamanai youth club Yaripok amasung lamanai apunba mairapai bina seduna sangjangkhibane khongjang da saruk yakiba singna yumlak ta bom thamba yaningde miyamda akia khang pohanba yaningde misam miyam tangdu laitana lehanbiyo amasung aikhoi ing chikpa pami haina iba pleka sing paikhe wakat khongjang mari lenana LYC ki president P Arabana hai masagi oijaba kya thadokna matang kuina miyam gi damak thabak torakleba ibetombi gi yumda bom thamjenduna akia khang pohanba si lamanai khulgi miyam yaningde lebaki asuk luraba matam sida bom thamjenduna kihan khanganba se kanana kari damak tawbano piendaba kya leirabasu wari sanaraga wakhal taminaba yaba ngaktane athuba matamda club amadi mera paibi gi khuthangda sengdok pira o haike Lebak miyam da sengdok zaba haina thamlakle kulai paiba aina thinkraba lagholup Socialist Revolutionary Party Sorepa Kanglepa ki Publicity and Organization Secretary MCI phobina thadrok serol amada Sorepa na lebak miyam da thuksakiba Kanglepa Manipur bu October 15 1949 da Indiana namlo loksun kibagi mayakta lepa numit haina thokiba press note ke peramari subada phongdokiba ningthau nawkhamba matamdagi lamdam sida tariba yellow phurup singi mathau mangam khaidokpa hauraga thau loyumbagi matamda aiba oina loyumba sinyen haina khangnaduna lebak sana pathap semlakpa haiba ase ningthau nawphangba matamdagi lamdam sida tarba yellow phurup singi mathau mangam khaidokpa hauraga ningthau loyumbagi matamda aiba oina loyumba sinyen haina khangnaduna lengak sana pathap semlakpa haiga dobone haina phongdorakle masigidamak lebak miyamna ngakpigane lebak miyambu amuhana Socialist Revolutionary Party Sorepa Kanglepa ki maikaidagi ikai khumnabu ulakle haire Manipur Rajbari Building Hanaga Sap Manana Sanaba Committee ama semle hade laglaba Mars phawda mapung phana semgat kane hana PDA na phongdorakre Manipur gi puwari ga sagon aduna laglaba Silong da leba Manipur Rajbari Building Hanaga Sap Manaw moongda sanana ba akhanaba committee ama semle hana Manipur lenga ki GAD gi Deputy Secretary na khuyek piduna thadrokpa serol amana khangalakle Manipur lenga na thadrokpa serol aduda Manipur gi lairiba history amadi heritage amasu oiriba Silong da lairiba Manipur Bari building ku Manipur lengak na lumna lauduna haukiba sahi 2022 da infrastructure development of heritage complex Rajbari Silong haina mingthonba comprehensive project ama semki project adugi matungina Manipur lengak ki makhada lairiba planning and development authority PDA na detailed project report DPR ama semki tungda hariba DPR adubu approve tawduna funding launabagi damak North Eastern Council NEC government of India da pisinke PDA gi maikaidagi pisinke ba DPR adu haukiba sahi 2023 July thada NEC na approve toraki NEC ki maikaidagi approve toraki ba DPR aduda component ani havadi guest house saba amadi reconstruction restoration of exhibition hall gallery ni tungda hariba project asibu thabakta onthoknabagi thabak paikhalakpada weather amadi termite infestation maram oiraga matam kuiraba Rajbari building ki phibam aduki matik phibam sokselamba thengnaki maramaduna project asagi second component ama oiriba reconstruction restoration of exhibition hall gallery thabak hana paikhatki hariba project asi haukiba sahi 2023 da MS Mete Construction Limited asenaduna thabak pairakibane project asigi ahanba component ama oiriba guest house sabagi thaba adu haukiba sahi 2024 gi April thadagi hauduna ngasi December sagatpagi thabak ayamba loisilakle anisuba component ama oiriba guest house sabagi thabak ayamba loisilakpuna maram oiduna anisuba component ama oiriba exhibition hall gallery reconstruction restoration gi thabak paikhatpa hauke ahanbagi oina Rajbari building ki phibam soklaba part sing lokthokpagi thabak paikhatki adubu lemhoriba building asigi saruksing aduki matik mapangal sonbana maram oiduna tangai fadana akhanaba section thorang amaga loinana puwariga sagonaduna laklaba Manipur gi Rajbari building adu sidokibane building asigi hana sizinaramba una saba thongnau amade wall plate sing adu amuhana sizinanabagi damakta ngasi phawba section na thamle asida natana matam kuiraba Manipur Rajbari building adugi hanagi structure adugi photograph amadi videography mangjawnana lauduna ningthina documentation tawduna thamle haina su zero sina phongdorakle zero sina makhatana hai hojik phawbagi oina puwariga sagonaduna laklaba Manipur Rajbari building semba sagatpagi thabak leptona leidi nauna sagatariba Manipur Rajbari building asi hanagi architectural design historical feature dimension aduga sammanaba moongda amuhana semgat saganabagi damakta monitoring and supervision committee ama semle committee sina puwariga sagonaduna laklaba hanagi Manipur Rajbari building adugi leiriba aesthetic integrity amati heritage value aduga sapmanaba moongda semnanabagi damakta mathau tarabadi heritage conservation experts singa tanaduna makha taba thabak paikhatkani haina zero sina makha tarakle
Mahailoisangna form fill up ki phi hena lawba yaroi hana phesokna phongdokre. Council of Higher Secondary Education Manipur ko semna lawba Higher Secondary Examination ki form fill up ki phi ko semna level rate ki mahailoisangna hena lawba yaroi hana Federal Students Organization kanglai pak phesokna phongdorakle. Phesok ki Secretary Publicity T Sadanandana thadrukpa cherolabana hai haukiba kumja 2023 ki May 3 dagi satharakliba lan asina maram oiraga kham thengna wanaraba matam asida mahailoisangna rule gi wangmada thabak tawbigano mamangda phi hena lawba ki thawong amadi lawram Mahailoisangna Mahailoisingda handok hanba laikre sel hena lawbasna maram oiraga wanaraba miyam asida hena awaba piri maram asina Mahailoisangna mamang sahida henba sel lawramba tarabasu matung tarapoda lawbigano loinana examination ki notification thorapa matamda kosemna piriba examination fee structure adu Mahailoisangsingi notice board aningtina thetpiyu Mahailoisangda fee structure ki matang de school da inspection lakpa matamda red hena lawram mathena rabade maduda thorakpa afafata khudma Mahailoisang singna pujaga dabane karigomba Mahailoisang lok asina karigomba Mahairoi lok asina khanghaliba asibu thausadana makhata na fee hena lawram bagi paw tarabade akanba action lokhot kani haina phesok ki serosina makhata rakle Miyam gi lengak lei tabadagi department kaya corruption tawbagi sang wangkhalakle haina ke mega sandrana phongdokre Manipur Rajbari Tugai Kibagi Watok Mahut PDA ge official sing amati hana ge CM na teksak puga dabani hana thamlakle miyam ge lengak lei tabdagi state asida department kaya corruption tawbugi sang wangkhalakle majority oiriba BJP na anawba lenga ama semba ngamdrabanina assembly dissolve tawbuna fare BJP na lamdam asida lengak pairingai matamda thohaning da thodok kaya thoktuna miyam wana khangli hana Manipur Pradesh Congress Committee ge president kaisa mega sanrana phongdokre ngarang BT road leba Congress baban da pangthokpa pawge Mipamamada MPCC ki President Kaisam Megasandra Hai Silong ki Manipur Rajbari Upultana Thugai ki Badu Mahut PDA ge official sing concerned minister chairman amadi matamadu ki minister na teksak pumba pugadabane hariba sing asi logi matungina book tawgadabane hai ke wari ga sagona duna laklaba Silong da leba Manipur Rajbari kari maram ki Thugai ki bano haibu ki matangda sabsaba pakhum miyam da khangalo kumja 2023 ki August 2 amade sahi adumakke November 20 da work order ani thoktuna building asi apun basen pamlupa crore 13.87 rom sizinaduna sengat saganabagi thabak torakibane thabasi sahi asigi August 3 fawbuda loisinaba haina pandam thamkibane adubu ona tainabada Manipur Rajbari asi upultana thugai kibane Rajbari asi destruction taunaba double engine langa kumja 2023 da cabinet decision laukiba leibra kari maram gidama kumja 2023 da work order pi khraga ngasi ngarang khak thugai ribano thugai bagi order laikibra haibu wahang hanglakle Manipur Rajbari Thugai Basi Manipur ki Puwari amadi idea of Manipur ki wakalon manghan bane Manipur meyam ki asa amasung Puwari khanghaudana manghan kiba habase mahut amadi PDA ki makok thongba sing amadi matamadu ki minister na responsibility lawgadabani haike Manipur ki hausi oiriba phibam amade department sing ki development ki matangda palladuna mega sandra na makhata na hai Manipur da leiriba water resource department agriculture department PHED amadi public works department corruption tawbagi sang wangle haina marat seke lamdamasda palamba hanagi double engine lenga amadi haujuk palba president ro lenga asina miyamda hen awaba pire BJP ke MLA sing lenga semgani haina honoragba se masang yamle lamdamasda thogliba irang ase union home minister na kanglop masel ge irang ni haina kyara khana phongdok palaikre irang thogliba masel ge marakta dialogue cha thana ba hona basulaite kumja 2022 dagi ngasi phawba development gi program amata paikhatana leire masina takpodi lamdamasi sakhot thorang gi thaba amata paikhatana lakle takponi haike amaromda NPP Manipur State Unit ki interim president Yumnam Joy Kumar na MPCD ki president ki matang da phongdok ki bawa phamama ki matang da mega sandana hai NPP ki national president Konat Changma ki Manipur khongsara tu ki matang da mahana social media da thamki bawa phambu NPP Manipur State Unit ki president na lana wa pham kya thamlakpa laibak thibane Konat Changma ki khongsara tu awang no poklam dam da mapangal sotharaba BJP double engine lenga ki mapangal hapkat na balak pa khongsara mane khongsara tu ki kana balaite hai ki bawa phamne mahana phongdok lakpa wa pham sing da pakhum pi ki balaite NPP na Manipur State ki president na pau ki mi phamama da phongdok ki bawa pham sing adu munna khangdaba politics ta nauna khongdarak pui londa male haina phongdok ke numitare ni khakta oirabasu chief minister ohan biu laiba ki problem sing loisen jage haina IM konthau jamna phongdorakre
Sahi ahum fazilaglaba Manipur thokliba irang asi mioi lising hompu hena lanjenari lanjadraba mioi sani yankai hena laikidre aduga hojiksu Manipur ge MLA hompu asina anawbalenga ama semba ngamdre maram sine MLA hompu ge maraktagi Chief Minister ama khanbiro karigumba laitragana numit tare ni khakta oirabasu mahakpu Chief Minister ohenbiu laibaki problem sing solve tauge haina ningthau khongdagi social scientist da IS konthawjamna hairi Ningthau khongda arang pangthokpa pawgi mifamda mahana makha taraduna haikibada Manipur ki national highway sing hojik hangba ngamdre agricultural land sada yankai lau uba yadana mangduna leiba maramna pothok ngamdre problem kayana pik thalle horakliba naha sing tokphom khangdre national highway blockade tawri free movement ngamdre president rule leibana central government na control tawri maraksida silongja leiba rasbari phawba thugaiduna Manipur gi history muthanna bo honare mara asida awanba ma purakna ba hanadagi Chief Minister oiningba ngakta oirba MLA hompu asi pumtok toklaga anawba Chief Minister ama miyam maraktagi khallase mi leitraga maha oina khanbiro haike Chhattisgarh IED Pokhaibada STF person ahum Sokle hairi Chhattisgarh gi Bijapur district Naxal lanhoba singna thamlamba improvised explosive device IED ama Pokhairakpada Jharkhand gi Special Task Force STF person ahum asopa nangle hairi tawdo adu Bijapur district ki Bhopal Patnam police station konba Kandlapati khungangi umangda thokibani STF person ahum aduna Naxal lanhoba singna thamlamba pressure IED aduda net lobadagi Pokhairakibani hairi Soklaba person ahum adu Bijapur District Hospital da layang sathari amasung security force na umang adu da operation haukhre hari Naxal lalhobu singna Jharkhand gi khungang kaya gi umang da leiba lambi da IED thamnamagi thawong sing mamang dagi hauna satharakibani hari